ꯀꯨꯏꯔꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕꯁꯨ ꯀꯔꯝꯅ ꯂꯩꯅꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ Thomas. Darius. Laptop chꯪꯕꯁꯦ ꯌꯥꯗꯦ. ꯃꯤ ꯑꯝꯇ ꯌꯥꯔꯝꯃꯔꯣꯏ. Hi, Kundra Komanjali. Hello. Mainam Ibungo. Hi. Hello. Okay. ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯁꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯤꯡꯁꯤꯡꯖꯔꯤ Hi sister nungairibo khonjel taadaba kuire nungaijari mayamga wari watai tawdabasu yamna kuire Daimo yam nungairibo Fok TV amu halakpagi thagachari mayamgasu dum sumaina amu hanaunaba fangbagi khoi yamna nungaiba phawjai Hi nungairibra thoi nungairiye Hi hello mayamna akhoi hauji matam sigi matungina akhoi keno akhoi bu Fok TV gi video se hauji laibe isu maram oira kanda chang naina hapa ngamdre hanage dumaina aduna mayamna su akhoi bu Fok TV channel ama lairami haibase kautoknagiba atopa side amada chatnagibagi mami ama safet ui akhoi ngarangdagi kaimi hapa mo haurabane aduna Yarige dum hanana tawbiriba support to adumak tawbiyo hoji khoi leptanamak adum hanana hapagi sangda susoi soidana khoi bu Fok TV da kaimi so hapchara age aduna mayamna hana tawbiriba yengbiriba support to adumak tawbiyo atopada mai leithokpigi ganu kauramba mayam dusu hoji amu ningsing biro amu hana gi dumaina bu Fok TV mayam gi damak to amu halae Yam nungaire bu udaba kuye chese no mayam su udaba yam kuire kaimi episode kayam semba loirage sister yam henadi khujna hangaidi irang matam oibana gari nungni chendaba adu curfew piu laibani yam hena semjandabana khoi kasham hena semagadi laite adubu hana thagathiba changdu makti dum ngamnaba khoi leptana adui changdu bakti dum thagalake adu hauji laiba irang sina mayam punna waminare khoi su ware mayam su ware adu mayam gi ngahak awaba pothabada khoi kaimi gi video se yenga kanda khita su pothajagani khanbagi damakta su khoina hana gi matawgumna amu semjarakpani kaimi se aduna hana tawbiriba support adumak adum tawbiyu kaimi makha tana adumak yengbiyu kaimi khara thuna thagat piro hoi adum thagat charake kaimi episode kayam semba lorige sister kamai tawrige sister adum nungaina leiri kaude khoi hoi kaubigano adum chapchana yengbiyo dasna kaubanga ponte da hoi adune mayamna kaubidaba mayamna sum nushibibado adudugi matung ina akhoi su adum mayamgi seba tawbanga ba oidini mayamgi viewers na mayamna nushibidana akhoi se hingini aduna sungkau kaubigano mayamgi damakta so akhoi kaimi henene makha tana adum hapna bona jari sungsoi soidana hapchara agani ngarang su akhoi kaimi episode 5 hapa hokrabani adum chamana hapani ina taba thamakre Welcome to Lights Majid Nashram. Khamba thoibigi wari su sembe o sister. Hoi akoi try di tawjage khamba thoibigi wari se mamang du shigi matang shamna dum hairakhrabane. Ramjes shije
ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯁꯤꯗ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯇꯩꯁꯨ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩꯈꯣꯏ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯔꯤ ꯗꯁꯅꯥ ꯂꯩꯇ꯭ꯔꯕ ꯁ꯭ꯇꯨꯗꯤꯑꯣꯗ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯇꯧꯈ꯭ꯔꯦ ꯊꯥꯔꯦ ꯊꯥꯏꯅꯦ ꯑꯁ ꯑꯃꯨꯛꯁꯨ ꯑꯃꯨꯛꯁꯨ ꯌꯥꯗ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯃꯨꯛ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯀꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯥꯎꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯀꯨꯏꯃꯟꯗꯅ ꯁꯤꯗꯗꯤ ꯆꯠꯂꯤ ꯃꯥꯜꯂꯦꯀꯣ ꯅꯣꯏꯗ ꯑꯝꯇ ꯆꯪꯉ ꯌꯦꯡꯉꯣ ꯑꯣꯀꯦ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯒꯤ ꯏꯄꯤꯁꯣꯠ 5 ꯊꯥꯈꯤꯕꯅꯦ ꯑꯗꯨꯗꯣ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯅꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ 5 ꯌꯦꯡꯕ ꯀꯥꯟꯗ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯁꯨ ꯈꯔ ꯅꯤꯡꯁꯤꯡꯉꯛꯑꯅꯤ ꯑꯗꯨꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯇꯥꯔꯤꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯅꯪꯒꯤꯁꯨ ꯑꯣꯏꯅ ꯏꯔꯝꯃꯁꯤ sida live session namu ꯑꯗꯨ ꯀꯣꯛ ꯍꯥꯏ ꯌꯥꯗ꯭ꯔꯥ ꯂꯥꯛꯇꯦ ꯑꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯃꯤ ꯍꯥꯞꯇꯕꯁꯦ ꯊꯥ ꯑꯍꯨꯝ ꯍꯣꯏ ꯗꯦꯠ 3 ꯑꯗꯨꯝ ꯅꯦꯠ ꯍꯦꯛ ꯊꯤꯡꯖꯤꯟꯈꯤꯕꯗꯨꯗꯩ ꯑꯗꯨꯝ ꯍꯥꯞꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯀꯥꯎꯊꯣꯛꯅꯕꯝꯗꯤ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯟꯅꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯝꯃꯤꯕꯩ ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯞꯄ ꯉꯝꯖꯔꯣꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯗꯣꯏꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯞꯄꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯆꯥꯎꯔꯤꯁ ꯅꯪ ꯁꯪꯉꯗꯤ ꯍꯔꯤꯆꯟꯗ꯭ꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯦꯛ ꯁꯦꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔꯦ
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯕꯛ ꯁꯦꯝꯕ ꯍꯧꯖꯔꯦ, ꯑꯗꯩ ꯊꯥꯒꯠꯄꯁꯨ ꯍꯧꯖꯔꯦ꯫ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯤ ꯑꯗꯨꯃꯛ ꯗꯔꯀꯥꯔ ꯂꯩ꯫ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯈꯤꯇꯪ ꯑꯋꯥ ꯄꯣꯊꯥ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯦꯝꯖꯕ ꯍꯧꯔꯒꯦꯅ ꯈꯜꯂꯒ ꯁꯦꯝꯖꯔꯦ꯫ ꯍꯧꯖꯤꯛ ꯀꯩꯃꯤ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯀꯩꯃꯤꯗꯨꯁꯨ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯈꯤꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯇꯥꯀꯨ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯥꯏꯅ ꯑꯊꯧꯕ ꯑꯃꯒꯤ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯕ ꯃꯥꯒꯤ ꯃꯥꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯃ ꯄꯨꯔꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯁꯦꯝꯕ ꯍꯧꯖꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯔꯤꯅꯤ ꯃꯌꯥꯝ, ꯑꯗꯨꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯂꯩꯄꯥꯛꯀꯤꯗꯃꯛ ꯃꯥꯅ ꯀꯠꯊꯣꯛꯑꯝꯕ ꯃꯥꯒꯤ ꯊꯧꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯆꯕ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯜꯂꯤ꯫ ꯑꯋꯥꯁꯤꯡꯒ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯊꯦꯡꯅꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯨꯊꯣꯛꯆꯕ ꯑꯦꯅꯤꯃꯦꯁꯟꯅꯤ꯫ ꯑꯗꯨꯒ ꯃꯩꯇꯩꯅ ꯀꯌꯥꯝ ꯊꯧꯅꯥ ꯐꯈꯤꯗꯨꯁꯨ ꯎꯠꯀꯗꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯊꯧꯕꯁꯤꯡꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯀꯌꯥꯝ ꯊꯧꯅꯥ ꯐꯈꯤ, ꯀꯌꯥꯝ ꯃꯔꯤꯡꯖꯦꯜ ꯂꯩꯅ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯁꯤꯗ ꯑꯗꯨꯝ ꯃꯃꯤ ꯈꯔ ꯇꯥꯕ ꯐꯪꯒꯅꯤꯅ ꯈꯟꯖꯩ꯫ ꯁꯅꯥꯜꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯦꯠ ꯌꯥꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯁꯇꯥꯐ ꯈꯨꯗꯤꯡꯃꯛ ꯁꯨꯅꯕ ꯍꯧꯖꯤꯛ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅꯤ ꯁꯤ ꯂꯩꯔꯤꯁꯦ꯫ ꯑꯌꯥꯝꯕꯅ ꯃꯌꯨꯝꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯊꯧ ꯇꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯧꯔꯤ꯫ ꯑꯗꯣ ꯅꯦꯠꯁꯦ ꯊꯥꯔꯛꯑꯒꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯂꯣꯏ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨ ꯐꯥꯎꯗꯪꯗꯤ꯫ ꯇꯥꯅꯤꯌꯥ ꯆꯨꯝꯊꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ, ꯈꯔ ꯊꯨꯅ ꯄꯤꯔꯛꯎ꯫ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯣꯝꯅ ꯑꯃꯨꯛ ꯊꯨꯡꯅ꯫ ꯄꯥꯊꯣꯛꯆꯍꯟꯒꯦ ꯃꯌꯥꯝ ꯇꯥꯃꯤꯟ꯫ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯕ ꯐꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯒ ꯇꯣꯏꯅ ꯂꯥꯏꯞꯀ ꯊꯥꯔꯒꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯅꯦꯠꯁꯤꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ꯫ ꯑꯗꯣ ꯉꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯈꯔ ꯆꯪꯕꯤꯔꯛꯄ, ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯊꯦꯡꯅꯖꯕ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯡꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯇꯁꯦꯡꯅ ꯅꯦꯠꯁꯤꯅ ꯌꯥꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯁꯄꯣꯔꯠꯇꯣ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯌꯥꯝ ꯀꯥꯎꯊꯣꯛꯄꯤꯒꯅꯨ, ꯑꯗꯨꯃꯛ ꯆꯪꯕꯤꯔꯛꯎ꯫ ꯑꯩꯈꯣꯏꯅ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯍꯥꯞꯀꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯥ ꯔꯣꯖꯦꯁꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯗꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ꯫ ꯋꯥꯔꯤꯗꯨꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ꯫ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯍꯦꯟꯅ ꯑꯁꯥ ꯋꯥꯡꯅ ꯇꯧꯖꯔꯀꯥꯟꯗ ꯁꯦꯝꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯕꯤꯌꯨ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯀꯩꯃꯤ ꯃꯈꯥꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯂꯦꯜꯂꯤ, ꯀꯃꯥꯏꯅ ꯇꯧꯔꯤ? ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ? ꯈꯔ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯥꯟꯅꯒꯗꯤ ꯈꯔ ꯈꯦꯠꯅꯔꯝꯃꯅꯤ꯫
ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯩꯈꯣꯏ ꯊꯕꯛ ꯑꯗꯨꯝ ꯍꯧꯖꯔꯅꯤ ꯑꯗꯨꯅ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯑꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯣꯠ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯥꯏꯚꯇ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ ꯄꯥꯎꯈꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯊꯨꯡꯍꯟꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃ ꯈꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯤ ꯊꯥꯖꯔꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯀꯤꯠꯁ ꯍꯥꯏꯅ ꯃꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯆꯦꯅꯦꯜ ꯑꯃ ꯌꯥꯎꯕꯗꯨꯗ ꯑꯗꯨꯗꯩꯗ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯊꯥꯔꯕꯅꯤ ꯑꯌꯨꯛꯇ ꯑꯃꯗꯤ ꯅꯨꯡꯗꯥꯡꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯡ ꯁꯟꯗꯦꯒꯤ ꯃꯣꯔꯅꯤꯡꯒꯤꯅ ꯀꯌꯥꯅꯣ ꯅꯨꯡꯗꯥꯡꯗꯁꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯊꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯅꯤꯔꯛ ꯊꯥꯕꯅꯤ ꯃꯌꯥꯝ ꯄꯨꯡ 6ꯒ ꯄꯨꯡ 9ꯒꯗ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡ ꯑꯗꯨꯃꯥꯏꯅ ꯄꯥꯟꯅꯔ ꯊꯥꯕꯅꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯗꯁꯨ ꯏꯝꯄꯦꯛ ꯇꯤꯚꯤ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯌꯦꯡꯕꯤꯌꯨ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯀꯤꯠꯁ ꯆꯦꯅꯦꯜꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯝ ꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯖꯔꯛꯑꯒꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ